Hayeng asi Bharat ki konung New Delhi da BJP ki oiba maruoiba mifam ama pangthokadaba sida sungsoi soidana Manipur ki BJP MLA sing saruk yadaba yade haina center gi luchingba singna khangalakpadagi Manipur ki BJP MLA ayamba ngasi Delhi gi damakta Imphal thadokre nakalamoromda KUKI MLA singi oinadi Guwahati airport gi Delhi da ngasi PAISINAKHRE haide ngasi nungthilda paikiba Indigo gi flight amadi Air India Express ki flight anida BJP ki MLA sing asi Delhi gi damakta Imphal thadokki press na fangba pau gi matung inna ngasi Delhi da paisinkraba MLA sing adudi KH Ibomsa L Susindro Govindas Konthaujam H Dingo Karam Syam Sapam Kunjagesor Elias Keba S Ranjan TI Syam Kumar Srimati SKB Speaker TH Satyavata TH Bisorjit Paunam Brojen Asapuddin Usam Deben KH Joy Kishan Y Kemsan T Rovindro K Rovindro Sanasam Premsan TH Arun Kumar RK Imo Dipu Gangmay amadi Hanagi Chief Minister N Biren Singh ni loina na hanadaki hauna BJP MLA khara amadi Delhi da thungduna laikre haire ngasi Delhi da paisin khiba sigi manungda BJP ki MLA natana NPP ki MLA KH Loken amadi Sheikh Nurul Hasan su masa gi thabak laibagini haina Delhi da paisin kre haire